mayam aigi mini kitchen se ngasidi nga marum thongbo ina yengminarasiko aigi mini kitchen asida nungsina comment tawbirakpa Indira Khaidem Angom Momo Maitei Sundari Thokchom Shornali Sinha Gyan Chan Ningthaujam Tokpam Becha Angangcha Yengkokpam Ita Tokpam Bechana wari sananinge haibado ita adum messenger da call tawbiro messenger da dum wari sanase call yabani bako ado akhoi Bangladesh ki number da call tawbadi paisa yamna chatpane haidi India masen gi number ado mana dabani nako aduna messenger da sum call tawbiro ita na tamnungba sangba matam da ko ado akhoi angangcha yengkokpamna comment tawbirei si yam nungsi angang oiringai da akhoi sumaina chakthongbi sanaba matamda akhoi imungdagi thongna thaknaba thau thum morok puthakpase imana phure akhoi dasu ko karina noina tawrisi boaidana ko ado yamna nungsiba mamini adubu hujik matamgi angang singdi sumaina sanadre moidi phone da game sanaba daidi YouTube yengaga leiba ko video yenga leiba sumaina oireda hujik matamgi angang singdi chakthongbi haise karino khangdre aigi ichadagi chingna ko adubu aina chakthongbi sigi mini kitchen gi matangda video se semjana torakpodagi icha singsu phone paibadi khara thadore haidi moisu nungai boina ko aina su support tawbibanina tung injaraga ko mama isu thongge mama isu hauge ngasigi sidi aina yamna nungai boina matamje siga piye ko phone dagi khara lapthoe ado nungsiba mami oina aina su icha singdam hai dum ko khoina nga oringai dadi yamna laithi sanarei chakthongbi sanarei noidi sugumbase karim sanadre ko ado sije nungaiba makhal mane ado hujik matamgi oinadi laitre mami ase ado aina haukiba punsi adugi nungsiba mami oina mayamda ningsingba mami memory ma oina ba mangkhraga ju haitare video gi khutangda mayamna video se uraga icha singna video se uraga nungsiba phauna bagi damakta aina content ase semjarakpadagi adum kanaba mami made ujei kanaba mami haibu icha singna phone melaga sanaraga suko moigi wakhanda moisu chakthongbi sanage haibagi haktang oiraga su matam ji soidana chakthongbi asiga matam pibagi mami ai ujei ko adom moisu chakthongbi aigi sumna saraga sanadana thongdana ko matam lenbagi paw ado tajabada aduki matik hainingai leitana yamna nungaye icha singna haktang oiraga su aigi chakthongbi gi mami da matam pibado moina ko phone adu thadoga ado hujiksu leptana sum honaba mayama ujari moisu chakthongbi semdana sadana tawbagi ko yamna nungai mayam nusina mayamna ibu support tawbiba hainingai leitana thagachari aigi mini kitchen ase picture agasu aigi ibin imoinuna chakhum asida lengdana macha aigi damakta leibibanina ko manasu aina wana honajabagi mamal haitare ko mahei ibin na dum pibi ado handak aina mini kitchen gi video start tawreise tha ani mu phare mamangda I atoppa dum content thangacharami ko mini kitchen gi tawramde ado mini kitchen gi wakhan se ibeni moinuna sum aigi wakhanda laan baga chapmanare haitare ko ado magi sebane khanjaraga aina sum piktakna chakhum mama oi picture ga su ko achobo ma da khoina chapchana tawbo thadang do sigi chakhum siga sum tawjaraga hona jabase mahai dum phange bed comment me ama tawre aise ithau leitaba thabak leitaba mini aina ko adubu aina haijaning madi thabak leite haidana comment tawbirekpa nakhoi mafamda nakhoina yamna thabak chillaga thabak leitaba aigi content asiga kamaina comment tawrakpa sangino sina ina khanbada nga idi ko thabak chinba mi haisidi sugumba akhoi gumba ithau leitaba mi da comment tawrakpa haiji sungsang sangmoyeba ko aduni da aingonda di thabak leite na haibire aduga noina ithau leitaba aingonda thabak leichataba aingonda comment tawrakpa sangami je asini aina khwaidagi ngaktaba ngamdri je haitare adubu fare kaisu kaide waroba leijade ado saksu thongba loire wari da ungi ngaida thongbagi mathen makoi maramda karisu haiba ngamaudre ado ibeni moinugi sakacharage ko thongba loirabanina yaifabadasu oiba oiminarase mayam punama ibena macha khoi punama pu thaujan bibusu oirasanu ko Bangladesh ta ji nong kana lae mupangi weather se yengo mayam khoi gi leiri se Bangladesh ki fishery department gi ne
ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯗ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯍꯁꯕꯦꯟ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯋꯦꯀꯣ ꯌꯥꯏꯐꯕꯇ ꯑꯣꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯅꯣꯡꯁꯤ ꯁꯨꯝ ꯍꯩꯊꯔꯛꯄꯅ ꯍꯥꯜꯂꯦ